Lakhipur online na putok saba April ki tang tara mga thangze numit ki Khomjinba Pao tabirase. Ahanbada maroiba pao. Prime Minister Narendra Modi na Guwahati ki manak changsarida All India Institute of Medical Sciences AIMS sangakre. Assam da mitay mayek na larik tamba hawa ki matangda wari sananaba Assam lenga ki maigedagi MLPCC da khangalakre. Lakhipur ahal marupna Dr. B.R. Ambedkar amasung ningtamlanmi Arun Kumar Chandagi mapok thorom pangthokre. Chairau baga mari lenana IRCS jiribamna First Aid Post hangdoktuna chingkarak pasing tangbangkre amasung Public Library mayang imphalna chahi gi lanthokpa manasing lagliba April ki tang kunhumdoida lanthoklagani. Haujik mapungoiba pau tabirase. Prime Minister Narendra Modi na ngarang irai nimita matam kuinadagi miyamna khaurang na ngairakhiba Guwahati dagi kilometer 12 rom thapna leiba changsari da saba loiraba All India Institute of Medical Sciences AIMS sangakre. Phamung chamapan ge yangkhai leiba lupa crore lising amaga chamaga kuntaruk changna saba hospital ase lising aniga 33 ki me thada Prime Minister masamakna urep uyung tamlam khibani. Ngarang sanggabagi thoramda Assam ki Governor Gulabchand Kataria, Kendra ki Haksel Mantri Mansukh Mandavia, Assam ki CM Himanta Biswa Sharma, Rajya ki Haksel Mantri Kesab Mahanta amadi atai masak naiba miyoi kayana saruk yakhi. Thorom asigi manung channa Nolbari, Nagaon amadi Kokrajhar da leiba Medical College ahum amasu virtually sangakhi. Guwahati High Court ki Platinum Jubilee ki loisin thorom dasu Pradhan Mantri na saruk yakhi. Thorom ga mari leinana wangang bada Pradhan Mantri na ain gi oiba wahaising iba matamda micham amana khangba yaba mawongda yariba makai inana bahaiki. Srimanta Shankardev Kala Khetra da pangthokiba thoramda Pradhan Mantri na Assam Police na design toba Assam Cop mobile application haudokre. Application asina Crime and Criminal Network Tracking System CCTNS amasung Bahan National Register gi database tagi mara leiba miyoi sing amasung gari singi khongul libada sijanagani. Thoramda wangang laduna Pradhan Mantri na hai Guwahati High Court na konsileba thabakasi pak chawi amasung yumlo nariba Rajya sing Arunachal Pradesh amasung Nagaland jawi haiki. Lising ani ka tarahomdoi phawba Guwahati High Court ki makhada Rajya taret leiramki loinana court asigi awang nopok sinba thungna ina khulaba puari amasung Ganatantra gi heritage mari leinari. Thorom aduda Pradhan Mantri na Assam amasung awang nopok sinba thungna leiriba ain gi lamda thabak toriba singbu thagatpa phongdokhi. Pradhan Mantri na Dr. Baba Saheb Ambedkar ki mafam dasu ikai khumna bodki. एक ऐसी हाई कोर्ट है जिसके जुरिडिक्शन में का दायरा सबसे बड़ा है। असम के साथ साथ आप अरुणाचल प्रदेश, मिजोरम और नागालैंड यानी 3 और राज्यों को भी सेवा की जिम्मेदारी निभाते हैं। 2013 तक तो गुवाहाटी हाई कोर्ट की जुरिडिक्शन में पूर्वोत्तर के 7 राज्य आते थे। इसलिए गुवाहाटी हाई कोर्ट की 75 वर्ष की इस यात्रा में पूरे पूर्वोत्तर का अतीत जुड़ा हुआ है, लोकतांत्रिक विरासत जुड़ी हुई है। मैं इस अवसर पर असम और पूर्वोत्तर के सभी लोगों को और खासकर यहां की अनुभवी लीगल फ्रेटर्निटी को बहुत बहुत शुभकामनाएं देता हूं। Assam da mitei mayek na larik tamba hauba ki matangda wari sananaba Assam lenga ki maigedagi School Education ki Deputy Secretary na Manipuri Language Protection Coordination Committee MLPCC Assam da khangalakre. April ki tang 18 yumsakasya numita Guwahati da phaminagadaba sida Director Elementary Education, Director SCERT, MLPCC ki mihut mari aduga Manipuri Medium School ki Headmaster amadi Oja Singh yamdrabada miyoi tarukna saruk yananaba lenga ki cherol amada hairi. Lakhipur ahal marupna sinduna Bharat ke Sangvidhan sembiramba Dr. B.R. Ambedkar gi chahi 139 suba amasung
Silchar gi ningtam lanmi Arun Kumar Chandagi chamaga kunmari suba mapok thoram ngarang April gi tang 13 Naharol Khorirol Sanglen Lakhipur da pangthokre thorum hagulakpada leikidrabagi saktamda lai amadi maira katunai kai khumnajaki matungda lupki bp ingudam kanta amasung potharaba oja aribam Nripendra Sharma nam ipama poidona pangthokiba naina thorumda saknairaba anigi punsi amasung thorum sing palladuna Thauburen ingudam Binod Thokjom Bishanath Irungba Prabhavati Devi Khaidem Gaurari Ingudam Satish Chandra Oinam Ibocho Maibam Mani Mohan Kangabam Biren Haurongbam Keso Ingudam Nilbir Nachingba Miyoising na wangangki Thaurum loisilakpada Lakhipur Subdivision asibu Civil District ama ohennaba taksinba haiba wafamsu waremnakhi DD National da ngasi April gi tang 15 numidangi pung 9 da sandokadoriba Doordarshan documentary Dharohar Bharat ki yengnanaba Pradhan Mantri Shri Narendra Modi na miyam da tweet tawduna khangankre Doordarshan gi tweet amagi paukhumda Pradhan Mantri na hai aikoi gi heritage amadi aikoi gi ningtamba phangnanaba leijaba sing kathokraba aikoi gi ningdam lanmi sing amasung uniform da thabak pangthokliba thauna pharaba sing gi maphamda ikai khumnaba ucheri haina mahakna phongdokli panbajai documentary asigi ahan basaruk ngarang sandokre Nungairaba Paujel Unsaga mari leinaba anaba makhal kamarom layeng ba huzare Unsagi lamda maming leiraba dermatologist Dr. Jumnam Lokendra Singh MD AIMS New Delhi na Unsagi anaba makhal kaya layeng ba hore Kasar Lakhipur Khuman maning lekaida Jayolda anirak leibak pokpa masung yumsa kaisa numit khudingi leibak pokpa numitta nungthilgi pung 2 dagi nungthilgi pung 8 phawba aduga yumsa kaisa numitana ayuki pung 6 dagi ayuki pung 10 phawba layeng chathari registration amasung akupa marol gi damak mobile number 9435548402 natraga 7637913072 number asida pau phobina bahairi Dharma gi oiba chanabi amadi harau tayamba kaloinana ngarang sajibu chairau bagi thoram jiribam dasu pangthoknakhi masigi sarukama oina ngarang Ningsing Khunda Miyamna Chingkanakhi Indian Red Cross Society IRCS Jiribam District Branch ki President H. Rajan Kumar Singh na Luchingduna IRCS ki volunteer Singh na punna thaudang lauduna chingkarak pamiyoi singda khudongchadaba singi mateng pangnana bagidamak first aid post ama hangki loinana covid ka mari leinana face mask sing yanthoki makhu sokpa angang amadasu first aid piki hairi Public Library Mayang Imphalna Chahigi Lanthokpa Manasing Lagliba April gi tang 19 tarahumdoi suba mapok common thoram da lanthok lagani Public Library Mayang Imphal Manipur gi Executive Committee na April gi tang 12 da pangthokiba mifam amana library asina chahigi oina lanthokpa Public Library Poetry Award 2023 Jai School Police Land da leiba Kumari Yengkhom Ramada aduga Public Library Isai Sereng Mana 2023 na Kaisamthong Longjam Lairak da leibi Srimati Khoirakpam Sunita Devi da piragani haina lauthokre loinana lub asigi member sing da piba athoiba luploi mana 2023 library asigi member ani Thokchom Anjana amasung Rita Thokchom da piragani haina sulep nakre mana sing asi lagliba April gi tang 19 nongmaijing numit ki nungthil pung 12 makhai taba matamda Pisak Macha Bida Mandir Mayang Imphal Chabung Company gi auditorium da pangthokadaba Public Library Mayang Imphal gi tarahumdoi suba mapok common thoromda lanthoklagani haina Public Library gi President Aribam Ajit Kumar Sharma gi cherol da hairi Aroibada maroiba pau amukhanna Prime Minister Narendra Modi na Guwahati gi manak changsarida All India Institute of Medical Sciences AIMS sangakre Assam da mitei mayek na larik tamba hobagi matangda wari sananaba Assam lenga ki maigedagi MLPCC da khanghalakre Lakhipur ahal marupna Dr. B.R. Ambedkar amasung ningtam lanmi Arun Kumar Chandagi mapok thorom pangthokre Chairau baga mari lenana IRCS Jiribamna First Aid Post hangdoktuna chingkarak pasing tengbangkre amasung Public Library Mayang Imphalna chahi gi lanthokpa manasing lagliba April gi tang 19 da lanthoklagani Lakhipuronline YouTube channel gi Khomjinba Pao sandok chaba ngasigi oinadi
matang asida loijare.